खुरमजरी ISTV की पाव मियंग ताबिरी बापू नमकपु ताराम ओक्सरी हौजी फाबगे मरुवेबा पावटा हियांगई की निनी पान बनिंगो जाकोबा महौसागी चनबी अमसुंग हराउ तयामगा लोइनना मणिपुर पाक्सना पांगथोकनाख्रे पाव संदोना पिजरी हियांगई की निनी पान बनिंगो जाकोबा महौसागी चनबी अमसुंग हराउ तयामगा लोइनना मणिपुर पाक्सना पांगथोकनाख्रे mayum pankhe biningol oibisingna mapam lamdamda laktuna mabung mapa single loinana chamin thaminaba amaromda mabung mapa singna angam khodol tambana ningo sakobuge mapung oiba tharomni tongan tongan bal anai lup kayana lamdam masida khunda minari ba purup sing yauna ningo sakobuge thoram pangthuktuna lamdam masigi apunbiga saktam sagat pagal loinana mamangai de ge masil mana oibige mari adu utli Sakobugi Thoramasi All Manipur Ethnical Socio-Cultural Organization MSCO Manipur Nath Kanbalup All Manipur Art and Culture Student Union Amasung Manipur State Sumangila Council na Sinduna Iboyama Sumangila Sanglenda Kunyama Thorak Suba Aikoi Itil Now Simbu Ningsing Manumit Haina Pangtoki Taramasida Amesco के प्रेसिडेंट S.I. नंदो मणिपुर नाथ कनबलू के प्रेसिडेंट P.S. गुणेश चंद्र शर्मा मणिपुर स्टेट सुमांगिला काउंसिल के सेक्रेटरी जनरल S.I. हेमंता अमक्सु के प्रेसिडेंट I. श्याम कुमार शर्मा अमुको के प्रेसिडेंट डॉक्टर Y. मणि कुमन अमदी टोंगान टोंगान बा फुरुप सिंगे लुसिंग बसिंग सरुप याखी मणिपुर खुंदामिनरी बा ई के मरी ओरिबा टोंगान टोंगान फुरुप सिंगे इमा इबेल ICSL सिंगदा असंबा खुदोलपो तंबग लोइनेना पुन्ना स्टालेन अमसामिनखी लिसिंग मसामापन मौद्रागो हुमदोइदगी हाउना अमेस्को न लेपलेतना चतरकलिबा थोरमसिगी मातांग दलुप असिगी एडवाइजर IB कुमना पुवारीदिगी लेमिनर लबा सिमिटामी ई अमतनी कांगलुप नाइबेगी वाखलोन थादोक्सी मसिना तुंग कोइना लेमिनगनी हाइखी कोइनी अमेस्को सि लिखलपदा सिंगदांगदि तंगदा लेलिबा धर्मगी अमतनी तुआन तुआन बलम सिंगदा हेबा कया दोइना अफलदुना काना तितलेबो मतंदा कोइनी इरम दमसि कोइबा वारी तांगसा इरोइना न कोइ सतदा इरम दमसि लिबा पाम लो वातसि कोइ मसिगी मत थमुइदा थमदबा हाइन ताना सिंगसे वारी सिंगम लोइना कोइ सुमगि मतौ ताय हाइबि अदुबा ओक्तासिंग अदु थिबिबदगी कोइ नसिबुबा साकोपासि कोइ सिंजगी Prosecution के डायरेक्टर ngangom tes kumana amesko amadi atai lup sing lokholak leba khongthang asi afaba amani masina lamdam asida khundaminari ba phurup singi marakta nungsi chanaba hengat kani kanglup kayana khundaba lamdam asida kanglup amagi harau kumai da puna saruk yamina ba haibasina apun bage saktam sagat pangamgani haike masina lamdam asida mayai karu nisana maram odagi nupi odi kya ipursi mobile ko program dire real namai tharga magan dire maya tabi nagoni ratmalai ke kapsingi premilai ke maya adra kuti nimol tapogi ms ko na sindi basida ai khoi thamoi da wakal lamlai ba nimol sindi da te koi na tabodo kudol se karino nupi sindi da ka hakga na lai ba civil society sinna nupi odi sindi da ka tahi odi la nimol tapogo nimita ma koi ni ma ko na tiga da kudol se पैसा नते चाले नते ऐकोई ना मकोई तक तावला बुदोली मकोई बुवटी ने भी बुद्धि मखे चाहिए मदा यार नते के तारादी दंदी पीरे हाइबगी राय बुकुम दुगलुना मकोई मपाल बुदोल कोतमा अदुनी हाइबसे नसी तिनी बा बयान मुफुंदा ऐ लकोचरी ngasi ke thoram masi sarup yaba lakpi ningol amana ISTV news ta amesko amadi atai luk kaya na punna ningol sako biba asina aikoi masi ke marakte hena apaba mari lakani nupi sing makhal makha kaya ke thon ningda ba thodok sing mayau na liba asi kokpa ngasi ge nimit asina orasanu haide si ngai thaba nimit sida ningol sako ba nimit sida aikoi mayam awaba mayam hana thengna ba like for example like rape case first rape case, second domestic violence, aduga harassment kadai sigumba mayam thadok daga ekhoi sina lebi merasi aduga nupi sing mayam se women empowerment, women upliftment for the society sing oi ma chana lebi ngai mayam punna mak lingzial manana lebi nasi
Relief Center for the Welfare of Differently Able Person Manipur nasu maglang kaitel labor center asida anilak suba disabled oraba nupi singi ningol kudol thoram pangthoki thoram asida pasoi jila parishad ke member TI Sumanta NCUI project coordination committee ke chairperson Jina Posumam Sabal Lekai Gram Panchayat ke pradhan ke Bisorjit maglang GP ki pradhan o tonton su saruk yaki tongan ba mafam kaya digi lakpa differently able oraba nupi singda center asigi maikai digi ningol sakobui kudol tamki Jila Parishad member Sumantana Center asina differently able oraba ICSL simbu kauduna sak saminaba ngamjaba khodol piba asi tungdasu lepa leitana tawang ngambu oibiyo haiki chairperson Jina Posumamna aikoina miman ladrubu singbu tonganba miyang yembiba taroidabani aikoina tawang ngamdaba thabak kaya makoina tawba ngami center asigi hanige presidency ice opendrana kunai amada differently able sing yaudrabadi mapung fade center asina kan honaduna makoi busu sakoba amadi angam khodol tambani December ahum World Disabled Day Mari Lenana Anirak Suba Disabled Mela Pangthona Basem Sare Ningo Singla Isa na Sem Saba Haibusing Unana Ba Thorang Tobiro Haiki Society ma safatada disabled yauduna society ma safata yaro Ditsibina disabled like bazaga like Nakoi kenta dugi wakal handu yate Nakoi la tawriba None pasalam na ngamdaba mayaman ui tawriban Madui damutan ui sakthokadaban Nakoi sakthokna hingdaduni Ditsibina safata yautorisi Liberal College Luang Samongi Hostel Building ama sagani haina sahi amagi mamang digi college ki mafong khara jingana wana khajinana thanam naga asu kuiraba faba hiram amatada miyang sangbidana leireba asi kari malam leibagi damak jano haina college asige student union hangi mafam asi mi kana amata changan dabana maram oiduna ka hena sokchen khibadagi college asi yengbada yamna masak thihale amadi college ki academic atmosphere da yamna sokhale maram aduna mahiro singi damak tungi damak yenglaga athuba matam da hostel asi saba hoduna loisinmina ba marilena ba singi poning singsilakle ningol sakobagi thoram asi salai apon manupi lamjing lupna senduna singa makhada leiba lup asi ki sanglena pangthokre anirak suboina pangthokkiba ningol sakobagi thoram aduda central home da leiba angang sing amadi kana lejetraba ningol simu sakogduna punna samin thamina baga loinana angam bakudal posing piki Ningsing Khul Biodiversity Park na Ziri Bambu lamkoiba singi poning singsinaba mafam ama oire park asi yokhatpagi mathakta mafam asiga sanaba samana river panbi kwana singma kaya thaduna yokhalabadi hena mapung phaba tourist spot ama oragani ISTV news na mafam adu salubada Manipuri athauba ningsing lubkoba amana park asi yangsinbagi thabak sathaduna laihori Manipur gi athauba ahum thangkal general BT Kendrazit amadi pauna bazabasi ki mitam sing thamduna park asibu hena poning singsil hali park asigi akoibada part amasu thamduna yengba lakpa singi poning nungaina ba honari park asigi matang da Jiri Bam Women Association of Kanglei Park ki advisor TIs inabiga wali sanabada biodiversity park asina Jiri Bambu lamkoiba singdama saktakle Jiri Bam asi Manipur gi nongsup thangba mapada leba ningthijaba mafam amani haibasi park asi yengba lakpa singna khanglagani loinana athoba singi puwari gi saruksu takpa ngamlagani haike biodiversity park sina akhoi Jiri Bam gi jabda pikna kaselam da Jiri Bam leijabase ngasi masak takpa ngamjare aduga masi sina akhoi gi mapandagi lakpa tourist sing nasu akhoi Jiri Bam se kadai da leige habesu khange ade akhoi gi economical oiraga su economical line da su yam phajana akhoi da kanaba pire ade akhoi Jiri Bam gi mi sing su Jiri Bam haibase asigi akhoi gi society mi meyam Jiri Bam da leiba mi sing sigi masak su akhoi na takpa ngamme ade de masigi side se da akhoi na biodiversity park se manak ta su board thamaga angang sing ade di children park kumba mayam ama thamdana asi akhoi da yamna nungai ba phauhalle Mahana Makatana, Jiri Bamasi tourist spot ama orapaga loinana mafamasigi lehauga sanaba kwa river panbi samanana singba kaya thaduna hena masak thoba mafam ama ohinna bu khonari haibana singba wafung kaya su phangdokhi Hoji economical hairagadi Manipur da di suki mati akhoi se week wele haiba tare adubu Jiri Bam da soil ga chanaba samna haiba da khoi tea garden se phajana sangat piraba adai taragadi akhoi gi economical da chauna mateng panggadra haina khalli Institute of Cooperative Management Lampel Partner Best Employee Award Best Cooperative Amasung Self Help Group Award Pigadori Award Asigidama Cooperative Society Self Help Group Sing Application Form ICM Office Lampel Party Office Award da Lawayagani Form Pisin Bagi Arabia Matam November Tamanga Fawani Hairi
Nakal Amaronda Apaspa Lamda Masidagi Lokto Kinaba Irom Sanu Samilana Sanction Lakiba Kongzamu Sogot Pagalwena Saitara Mai Lamda Masigi Ningo Singi Oiba Asobo Numit Ningo Sako Basaruk Yadana Lakliba Samila Kanbalubna Ngasisu Ningo Sako Bugetorum Pangtuk to Bagalwena Porong Pata Labor Lupasig Sanglenda Kutang Sara Hende Kongzang Sangsin Ki Kongzang Asida Lamsang Kundi Kulgi Romai Ima Ibel Sing Susara Henba Asida Saruk Yaki Romai Lusing Bi Amana Samila Kongzang Asid Saitra Gamari Mapung Pagadore Sahi Asub Yamna Mahan Miyam Bitamak Sak Maru Ama Pawasadana Layga Aikoina Mahaki Kongzang Sogut Pidava Asila Tiban Haiki Maramasuna Mahaki Kongzang Tangka Kudinda Kundi Kulgi Kunzasing Mapung Fana Sogut Keni Haiki Ningon Sakau Bamayam Amana Ningon Sakau Zaragasu Masidi Aikoina Sarmila Gidamakta Haina Koi Zarahian Zarage Haina Ngasigi Pongpam Asida Kundi Angang Nupi Angang Aikon mayam na sok jajaraga ngasi lakjabani Sarmila na Sarahin bagi Thauram Kuding Makta Aikoisu Mapung Phana Saugaitani Sakalgi convener S Momon Laimana Ngasidi Simi Tami Haiba Kenaba Laitana Aikoi Puna Amatu Oina Samlagi Kongzang da Saruk Yaba Amasuk Mahakpu Nomodi Sak Maru Amatang Olabasu Pijana Baleptana Sangsilasi Laliba November Manga dalam Damasigi Miyam Malong Taudopo Yanin Daba Fongdok Tuna Kutang Sara Hienduna Amata Oina Kolau Laminasi Haiki Aikoi Samila kan Baluki Imasigi Wenadi Nimisigi Wena Sahi Kudingi Maki Sahi Sakok Botolak Pasidadi Akoi Saruk Yazeroi Sakok Bayaujeroi Haidana Koi Ngasi Mipamasi Pamjabani Aduga Ngasi Mak Lakadori Novembergi Tang Manga Haiba Tang Manga Si Akoi Samilana Malongi Kasukangjadraba Misam Tarabu Asam Laipangi Kupuna Pamarang Kangdana Kaptorokpa Adum Laba Nomaina Misam Tara Tawai na Ponta Oi Kiba Aduna Maram Oraganda Ngasidi Samilana Yada Sa Maru Masakara Ruhena Kiba Asigi Numil Asida Haiba November Manga Asida Manipuri Civil Society Imai Ben Sing Kalab Sangstan Sing Aduga Kungam Dela Iba Marapai Bi Lusing Bising Lusing Puren Sing Ahalaman Lai Guru Sing Kuding Makta Community Zati Suna Kundadana Laminariba Purupza Kuding Makta Hariba Novembergi Tang Manga Se Mahang na Sara Hindi Gaban Namil Asida Puna Mangna No Motorasu Sara Hindi Raga Akoi Awaba Se Amutang di Saruk Yabiyu Loshilakpada Maruba Pau Amukana Hiangay Ginini Pan Paningon Sako Ba Mahosagi Sanabi Amasung Harau Kayambaga Luenana Manipura Pak Sana Pangtok na Kre Hausi Pabagi Oina ISTV na Pizza Pau Matang Asida Loizare Ahen Ba Ano Ba Pau Single Luenana Mayaki Matunda Amukana Lobisi